Chin Kuki Jogi MLA Tarabu terrorist ni lauto uhaina Fox Working Committee gi makada ngasi tampaki mafam kayada Wakat Meepham Chathakibagi manung channa Imphal West ki sangai pro mamang lekai dasu lekai asigi maira paibi singna Wakat Meepham Chathakre khongjang aduga mari leinana maira paibi pi vedom bina phongdokibada Prime Minister na Nupi Angang bu yokhat kadabani haina lauraga Kuki militant singna pikliba angang ahum amadi Nupi ahum pharaga hatkhibada karigi tumina leiribano thokliba irang asida separate administration Liba Chin Kuki Jogi MLA Tarabu Center amasung State Lengakna terrorist ni haina lauthokadabani haina sutaksinki Narendra Modi ji phajagraba beti parao beti bachao haibdo madugi onna tainabada Manipur da Nupi Angang maralai taba kaya bu hatkalakba asina mama oibi khoigi thamoida pendaba kaya ga loinana khoi ngasi dharna phamjabani maramaduna Central Government amadi Manipur Government gi adugumba mari lainaba achawa sang singna miyeng sing sinbiraga ngasi Manipur da sangliba mai ase masibu muthanna bagi damakta thangai pro mamang lekai gi marata bi singna aikhoina pungning sing sinjari Diri da Nupi Angang hatpa yaninde Diri da Nupi Angang hatpa yaninde hatpa yaninde Manipur da aspa thamba yaninde Mar Kuki militant singna Jiribam-dagi Angang pikliba angang ahum amadi Nupi ahum phajinduna thamlaba matung minung silaitana mi hathina hatkhibagi thawongbu yaningdaba phongdokladuna Mahabali kabui khulda Wakat Meepham Chathakre Mahabali kabui khun amadi club singa puna khusamnaduna Chathakiba Wakat Meepham aduga mari leinana Mahabali kabui khul Paikaigi President Kampi Kamaina Haikibada Jiribam-gi laibak thiba thodok amada pikliba angang ahum amadi Nupi ahum punna miyoi taruk tamthina ot naiduna hatoklaba matung Barak Turil da thadarakpa asi Manipur da khundariba kabui furup ki miyoi singna akanba mawongda yaningde pikliba thani pan khakta ngairiba karisu khangjatriba angang amabu hatoklaga thadarakhibagi pau tabada mama oibi kayana mitgi pi sinthagi pa khangaude asigumba micham miyambu tamthina hatpada chenariba miyoi singi mathakta India lengakna amadi Manipur lengakna ahakpa cheirak pigadabani khulai paiba masel hatna sunabadi tongan-tonganba amada thamlaga micham miyam hat lakpadi kabui furupna yaningde loinana Manipur gi police station tarukta nawhonana afaspa amuk thamjilakpa si athubu matamda center amadi state lengakna lauthokadabani haina akanba demand tawrakli Jerida Nupi Angang Yaona Taruk Hakiba Karisu Khangjadraba Angang Piklaba Pang na Laijaram Bathan Pang Khakti Angang Yaona Taruk Hakiba do Mahabli kabui kun amadi kabui purup sing na yam nungai tabat kamoy ko nungai tabak pawi moy na sina phangbada koi ta koi yam nungai te Manipur sarkar amadi central sarkar na hat laba miyoy singdubo atuba matamda ahak paserak bibiyo haina su haijeri atuga process special power act se makata na thamdi base asisu atuba matamda handok piu haina central sarkar da koina tandik tawjeri Beti Bachao, Beti Padhao, yaningde, Manipur da nauna afaspa thamjilakpa yaningde, Kuki militant sing na Jiribam-da, miyoi taruk tamthina hatokhibada chenaba sing, Manipur lengakna fadriba fauba, Chara Henba Yaona haina, Uripok apun balup amadi Uripok Nupi apun balup na sinduna, Uripok canteen crossing da Wakat Meepham famduna Kongjang Sangsinkre, Wakat Meepham madu da saruk yakiba, Hizam Manikumari na Fongdorakpada, Central Lenga ki Beti Bachao, Beti Padhao gi scheme Manipur da di mamingtagi oire, pikliba angang macha hatlaba fauba, Kuki militant singi mathakta akan ba action lokot pangamdri, Jiribam-gi Jakuradhor da Kuki militant sing na chahi nauriba, angang ahum yauna, miyoi taruk fakraba matung, ot naiduna tamthina hathiba thawong yaningde, ngasidagi hauduna Manipur lengak na miyoi taruk hatpada chenaba, Kuki militant sing fadriba fauba ima singna, Kuthang Chara Henba Yaona Chatharagani, India lengak na su Kuki militant sing bu terrorist ni haina lauthoku, masida sunatana nauna Manipur gi tampaki mafam kharada, afaspa thamjilakpa si yaningde, Manipur lengak ki mapi mapa ama oiriba, Chief Minister gi tawpham thokpa, mathau pangthokpiu haike.
Manipur government amasung central government na beti bachao beti parao haina phajaba scheme ase kaimta sanadre Manipur dari akoi handal Jiribam-da yamna minungsi leitana hatkiba yanghaidaba mayam se ubu matamda akoi se thamoi sokna nuaite aduna akoi nahan tara tagi ngasi bauda akoi Chara Henba khongjang ase akoi changjali aduna ngasai Jirida ki terrorist singsina hatkiba angang ahum madi nupi ahum yauna hatkiba nuoi singse ek puthokti phawba kuthang Chara Henba kuthang ase adoi dum chatha jagini state government na leihidraba nuoi taruk ta hatpa nuoi singdo huna puthokpiro akoi masini akoi na pamjabase